ngasi mathil matang se loijare side ta mayam khut ka plate ka nangai lere kuina lon ba yadre. Hello guys, ngasi de mayam jungle da phangba meat ama oina ngasi dis sem se ekoi market ta gilerak pane yam tang ma sane do horen kona ma tom de haijare ko hana si banar je tawra kam tho je fajana matu kai je ko saje khoigi hameng man ba sa ching da lai bu ne ko do moi si da ti yam open no ne yolle kg da 700 ai do lai rak pani sa se na kg ani music thau sa le sem loi ra bani na tilok jaram sida lai jare dai khame sin ba awa phati gom tilau hap chan jare tilau jeng ha ngau bi ra se ai di masu je kano ngang lap chatlak na ko ai pet ot se chana mu hap chan jare chanam hat pagi mate khara mo charage tang hadi sumai ot pajina dum manam nungsi bu hele ko hadi hoi mi wa khano ja doi ta sum aina pam jaroi nga dum ot pane abai di khara di thare di to khai o khai re apetang keno je mai angle je ko phaido mu yeng bane na sanam hapa matung da hujik sing amu hapchale sing hapa ge pera mu ola se manam baudi nung sire hujik maru oiba machal jira ke am da thak tri ko only tilau chanam sing khata ngai re no jing objari se hujik jira thaba matung da aina thaksai se jira ne garam masala haidi moi sugai ra se mata local ge dun khamin asin bakhara mu hapchan jare ado khoi som sa beef thong boy style da in thong doi ne ko ina si thong doi je ado je khamin sin hap chal le ado si je khamin sin baga yaw ri ba thau tilok charam si ma phone oina mathan da mul la kana palak ba du yo bu ola ga ha tham ga doi ne zik ma phone ta ba ho re ando mayam ji yang do bi ramani ko to yi yaw ri ba thau gi chang ji ka tilok chanam khamen sim ba je ma phone ta ko yi pura gravy type to olak pa je sumaina khara munna olaga ai di ka ni gravy ga sem do ne ba pot se ma phone ta ri khoi hau ga no to ji hele ba ko mon da morok asu bap chan jare uji half yu morok sina khoi umorok kang ba do ne ba ko umorok kang ma do morok tare khak sugai raga hapchan bane si morok hapagi ngak sol ani ko machu mo hapchala se ado machu je moi je market ki duni na machu chu je khara wale boduna si gi chamas masa se mari oina hapage machu je ikoi hingoni sana lokchaba machu adum badu di chamas ama tangkhai ani mo hapa phajan chu ne wa masu morok hapa matung da je hoi hap ki masai gravy ta na ba nang na ba to si loi matung da ji aina hapi se akoi gi garam masala haidi moi dal chini kai ka yon ma tu pau sa la ga pau do ron sugar ra hapi ne ba si hap loi mi na o khai ra ni do o khai ka na hak tham doi na de ji garam masala hap ki to du manam de phudo on doi ne ba hojik sa hapchal la se haidi gravy je mapung pha na fajana aina pamja mong da ta na ba sem do oirabani na sa hapchal le sa je khoi gi ching da ga laiba hameng du main to bu du ne bu dum khoi na keno ga haina bu do ado moi si gi di dum hunting ke loi chat pa ne moi di local dum phone dum yoli dana aduna moi si di ke shu tau dre
ꯑꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦ ꯉꯁꯤ ꯃꯣꯏꯁꯦ ꯑꯗꯨꯝ 700 ꯍꯥꯏꯕꯀꯣ ꯄꯔ ꯀꯦꯖꯤ ꯁꯥ ꯍꯥꯞꯄ ꯂꯣꯏꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯈꯥꯕꯩꯁꯦ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯔꯥꯎꯟ ꯁꯨꯅꯕ ꯐꯖꯅ ꯅꯝꯅꯕ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯑꯣꯏꯅꯕ ꯑꯣꯠꯁꯦ ꯐꯖꯅ ꯄꯨꯔꯥ ꯔꯥꯎꯟ ꯑꯃ ꯍꯥꯏꯗꯤ ꯁꯥꯁꯦ ꯌꯥꯝꯕꯅꯤꯅ ꯃꯅꯨꯡꯗ ꯀꯩ ꯑꯗꯨꯗꯩ ꯃꯇꯥꯏ ꯁꯥꯏꯗꯇ ꯂꯩꯍꯧꯕ ꯈꯣꯠꯄꯗꯣ ꯐꯖꯅ ꯑꯣꯠꯂ ꯃꯇꯨꯡꯗ ꯃꯥꯏ ꯃꯁꯥꯏ ꯃꯍꯤꯗꯣ ꯊꯣꯛꯂꯛꯑꯒ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯒꯠꯄꯗꯣ ꯑꯗꯨ ꯁꯧꯔꯛꯄꯗ ꯍꯥꯏꯕꯗꯤ ꯇꯣꯏꯅ ꯈꯥꯕꯩ ꯊꯥꯗ꯭ꯔꯁꯨ ꯌꯥꯅꯕ ꯑꯍꯥꯟꯕꯒꯤꯀꯣ ꯈꯤꯇꯪ ꯑꯣꯠꯂꯤꯉꯩꯗ ꯐꯖꯅ ꯑꯣꯠꯄꯤꯔꯁꯤ ꯃꯁꯥꯒꯤ ꯃꯍꯤ ꯈꯔ ꯊꯣꯛꯂꯛꯏꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯈꯥꯕꯩꯁꯤꯅꯀꯣ ꯔꯥꯎꯟ ꯑꯃ ꯑꯣꯠꯈꯥꯏꯔꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯦꯚꯤꯅ ꯁꯦꯝꯕ ꯊꯣꯡꯕꯁꯤꯗꯤ ꯑꯣꯠꯂꯤꯉꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯝꯃꯤꯉꯩ ꯃꯍꯥꯎ ꯊꯣꯛꯄꯁꯦ ꯍꯦꯟꯕꯅꯤꯀꯣ ꯑꯗꯣ ꯈꯔ ꯇꯣꯏꯅꯁꯨ ꯑꯣꯠꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯈꯔ ꯌꯥꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯖꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩꯅ ꯍꯥꯞꯄ ꯃꯍꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯦ ꯃꯁꯥꯒꯤ ꯊꯣꯛꯆꯔꯛꯄꯗꯨꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯗꯣ ꯍꯧꯖꯤꯛ ꯀꯪꯁꯤꯜꯂꯛꯑꯦ ꯅꯞꯁꯜꯂꯛꯑꯦꯀꯣ ꯑꯗꯣ ꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯧꯈꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯈꯔ ꯀꯪꯅ ꯅꯞꯁꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯕꯨꯀꯣ ꯑꯗꯨꯝ ꯌꯦꯡꯕꯗꯗꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯌꯥꯒꯗꯧꯕ ꯀꯟꯗꯤꯁꯟꯗꯤ ꯑꯣꯏꯔꯦ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯈꯔ ꯂꯥꯏꯠ ꯀꯥꯞꯁꯟꯕꯅꯦꯕ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯃꯆꯨꯗꯣ ꯉꯁꯥꯏꯗꯣ ꯈꯤꯇꯪ ꯎ ꯋꯥꯠꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯟꯗꯤꯁꯟꯗꯤ ꯁꯤ ꯆꯞ ꯆꯥꯔꯦꯀꯣ ꯍꯧꯖꯤꯛ ꯄꯨꯈꯝꯒ ꯄ꯭ꯂꯦꯠꯀꯅ ꯉꯥꯏ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯟꯗꯛ ꯍꯥꯞꯄꯤꯕ ꯃꯍꯤꯁꯤꯅ ꯈꯔ ꯀꯪꯊꯍꯜꯂꯒ ꯄꯨꯔꯥꯁꯨ ꯀꯪꯍꯜꯂꯣꯏ ꯑꯗꯣ ꯍꯟꯗꯛ ꯍꯥꯞꯄꯤꯕ ꯃꯍꯤꯁꯤꯅ ꯂꯥꯁ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯃꯍꯤꯁꯦ ꯍꯥꯞꯄꯒꯤ ꯍꯥꯏꯐꯦꯠꯇꯪ ꯈꯥꯕꯩꯅ ꯔꯥꯎꯟ ꯑꯃ ꯍꯥꯏꯐꯦꯠ ꯑꯣꯠꯂꯁꯦꯀꯣ ꯌꯥꯝ ꯍꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯍꯤ ꯂꯥꯡꯕꯁꯨꯀꯣ ꯑꯗꯨꯅ ꯈꯔ ꯒ꯭ꯔꯦꯚꯤ ꯑꯣꯏꯅꯕꯁꯨ ꯁꯦꯝꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯁꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯔꯝꯃꯅꯤꯀꯣ ꯌꯥꯝ ꯆꯥꯎꯅꯁꯨ ꯀꯛꯇ꯭ꯔꯕꯅꯤ ꯊꯨꯝ ꯊꯥꯛꯆꯜꯂꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯊꯨꯝꯁꯦ ꯊꯥꯛꯑꯦ ꯆꯥꯡ ꯑꯗꯨꯝ ꯌꯥꯔꯅꯤ ꯏꯁꯥ ꯈꯪꯖꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯣ ꯊꯨꯝ ꯊꯥꯛꯄꯒꯤ ꯍꯥꯏꯐꯦꯠ ꯑꯣꯠꯂꯒꯦ ꯈꯥꯕꯩꯁꯤꯅ ꯑꯗꯣ ꯏꯟꯖꯥꯡꯃꯨꯛꯇꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯗꯁꯨ ꯎꯕꯤꯔꯝꯃꯅꯤꯀꯣ ꯁꯥꯏꯗꯠꯇꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯏꯟꯖꯥꯡꯒꯤ ꯃꯔꯣꯏ ꯀꯩꯀꯥꯗꯣ ꯈꯥꯡꯗꯒ ꯅꯞꯁꯜꯂꯤꯁꯦ ꯑꯗꯨꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯁꯥꯏꯗꯠꯇ ꯉꯥꯏꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯗ ꯏꯟꯂꯣꯝꯗ ꯂꯥꯛꯁꯜꯂꯛꯄ ꯍꯧꯔꯕꯅꯤꯅ ꯏꯟꯖꯥꯡ ꯃꯆꯨꯁꯦ ꯐꯖꯅꯕ ꯑꯩꯈꯣꯏ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ ꯄꯥꯎꯗꯔꯗꯣ ꯂꯥꯜ ꯃꯤꯔꯆ ꯄꯥꯎꯗꯔ ꯑꯗꯨꯗꯣ ꯆꯥꯃꯁ ꯀꯩꯅꯣꯒꯨꯝꯕ 3 ꯍꯥꯞꯆꯜꯂꯁꯦ ꯍꯥꯏꯗꯤ ꯁꯤꯅ ꯃꯆꯨꯁꯦ ꯏꯟꯖꯥꯡꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯊꯥꯎꯒꯤ ꯀꯥꯕꯒꯤ ꯉꯥꯡꯕꯗꯨꯒ ꯁꯤ ꯍꯥꯞꯄꯒꯤ ꯈꯤꯇꯪ ꯉꯥꯡꯕꯁꯤꯒ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯠꯇ ꯈꯔ ꯗꯥꯔꯛ ꯑꯣꯏꯅ ꯃꯨꯔꯞ ꯆꯠꯂꯒ ꯏꯟꯖꯥꯡꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯆꯨꯁꯦ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯣꯠꯂꯒ ꯃꯍꯤꯁꯦ ꯁꯧꯍꯜꯂꯁꯦ ꯏꯟꯖꯥꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯔꯣꯏꯕꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯈꯔ ꯁꯣꯏꯔꯒ ꯂꯣꯏꯔꯝꯗꯥꯏꯁꯦ ꯊꯥꯛꯆꯜꯂꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯒꯔꯝ ꯃꯁꯂꯥꯗꯣ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯜ ꯆꯤꯅꯤ ꯑꯗꯨꯗꯩ ꯂꯣꯡ ꯀꯩꯀꯥ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯔꯒ ꯁꯥꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯑꯗꯨꯃꯥꯏꯅ ꯁꯨꯒꯥꯏꯕꯗꯨꯅꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯁꯦ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯜꯂꯛꯑꯦ ꯃꯍꯤꯁꯦꯀꯣ ꯒ꯭ꯔꯦꯚꯤ ꯐꯖꯅ ꯇꯥꯔꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯈꯥꯕꯩ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯀꯨꯛ ꯄꯥꯝꯖꯕ ꯃꯤꯁꯤꯡꯒꯤꯗꯤꯀꯣ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯀꯟꯗꯤꯁꯟꯁꯦ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯁꯜꯂꯦ ꯑꯗꯨꯅ ꯅꯥꯀꯟꯗ ꯈꯨꯠꯀ ꯄ꯭ꯂꯦꯠꯀ ꯉꯥꯏ ꯂꯩꯔꯦ ꯃꯌꯥꯝ ꯃꯇꯥꯡꯒꯤꯗꯤ ꯉꯁꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ